ꯅꯩꯔꯦ ꯕꯣꯟꯗꯨ ꯉꯥꯍꯩ ꯊꯣꯡꯕ ꯍꯜꯂꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗ ꯔꯤꯀ꯭ꯋꯦꯁ ꯃꯨꯛꯕꯥꯡꯅꯤ ꯑꯗꯣ ꯏꯇꯥꯎꯕꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯆꯥꯕꯤꯔꯛꯎ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯦ ꯇꯣꯏꯅ ꯍꯥꯏꯐꯦꯠ ꯀꯨꯏꯁꯜꯂꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯍꯩ ꯊꯣꯡꯕ ꯄꯨꯖꯔꯦ ꯇꯥꯎꯔ ꯄꯨꯔꯛꯄꯅꯤ ꯉꯥꯍꯩꯁꯤꯁꯨ ꯆꯥꯎꯗ꯭ꯔꯥ ꯄꯤꯁꯁꯦ ꯄꯤꯁ ꯈꯨꯠꯆꯥꯎꯁꯤ ꯌꯦꯡꯉꯣ ꯁꯦ ꯄꯤꯁ ꯈꯨꯠꯆꯥꯎꯁꯦ ꯑꯅꯤꯅꯤ ꯑꯗꯣ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯍꯥꯟꯕꯅꯤ ꯑꯩꯁꯨ ꯇꯥꯎꯔꯒ ꯊꯣꯡꯉꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯚꯇꯁꯨ ꯊꯥꯕꯤꯈ꯭ꯔꯕꯅꯤ ꯑꯩꯅ ꯊꯣꯡꯕ ꯃꯇꯝꯗ ꯂꯥꯏꯚꯁꯨ ꯊꯥꯕꯅꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯑꯅꯤꯅꯤ ꯄꯤꯁ ꯑꯅꯤꯅꯤ ꯁꯦ ꯑꯗꯩ ꯑꯃꯁꯤꯅ ꯑꯁꯤꯟꯕ ꯃꯅꯥ ꯑꯃꯅꯤꯀꯣ ꯑꯁꯤꯈꯩꯁꯤꯒ ꯃꯣꯏ ꯑꯁꯥꯃꯤꯁ ꯃꯔꯣꯟꯗ ꯍꯨꯀꯥꯟ ꯄꯥꯠ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗ ꯀꯔꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯣꯔꯣꯛ ꯑꯅꯤꯡꯕ ꯂꯩꯔꯦ ꯇꯤꯜꯍꯧ ꯈꯔꯒ ꯂꯩꯖꯔꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯗꯣ ꯑꯍꯥꯟꯕ ꯏꯪꯊꯝꯊꯥꯒꯤ ꯂꯩ ꯁꯥꯠꯄꯤ ꯀꯣꯕꯤꯁꯦ ꯑꯩꯅ 3-4 ꯍꯥꯞꯆꯟꯕꯅꯤ ꯑꯗꯨꯗꯣ ꯑꯩ ꯕꯣꯟꯙꯨꯅ ꯆꯥꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕꯩꯅꯦꯅ ꯍꯥꯏꯔꯒ ꯑꯗꯣ ꯃꯥꯛꯇꯤ ꯉꯥꯍꯩꯁꯨ ꯆꯥꯗꯕꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯗꯦ ꯑꯗꯣ ꯑꯇꯣꯏꯕ ꯊꯣꯡꯉꯒꯗꯤ ꯑꯩ ꯆꯥꯈ꯭ꯔꯦꯕꯀꯣ ꯌꯥꯡꯈꯩꯔꯛ ꯆꯥꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯥꯎꯔꯒ ꯑꯃꯨꯛ ꯆꯥꯗ꯭ꯔꯤꯕ ꯑꯗꯣ ꯃꯌꯥꯝ ꯋꯥꯁꯨ ꯉꯥꯡꯗꯩ ꯁꯔꯨꯛꯄꯨꯗꯤꯀꯣ ꯋꯥ ꯉꯥꯡꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦꯀꯣ ꯆꯥꯛꯀꯁꯦ ꯐꯪ ꯐꯪ ꯁꯥꯔꯤꯗꯣ ꯎ ꯃꯣꯔꯣꯛ ꯑꯆꯥꯔ ꯑꯁꯤ ꯂꯧꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯆꯥꯃꯣꯠꯁꯤ ꯄꯨꯔꯛꯇ꯭ꯔꯦ ꯁꯨꯝ ꯍꯩꯊꯔꯅꯤ ꯈꯨꯠꯅ ꯍꯧꯔꯒꯦ ꯇꯤꯜꯍꯧꯒꯁꯦ ꯈꯔ ꯂꯥꯞꯅ ꯊꯣꯛꯈ꯭ꯔꯣꯍꯦ ꯅꯣꯏꯕꯨ ꯍꯧꯔꯒꯦ ꯃꯌꯥꯝ ꯎꯕ ꯎꯗꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯔꯒꯦ ꯁꯤ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯦ ꯕꯣꯟꯙꯨꯒꯤꯗꯃꯛꯇꯅꯤ ꯑꯣ ꯉꯥ ꯃꯆꯦꯠ ꯑꯃꯒ ꯍꯥꯞꯄꯤꯔꯛꯀꯦ ꯕꯣꯟꯙꯨꯒꯤ ꯁꯤ ꯉꯥꯁꯦ ꯃꯑꯣꯡ ꯑꯃꯅꯦꯕꯀꯣ ꯁꯦ ꯁꯦꯠꯄꯒ ꯇꯥꯗꯦꯅꯦꯕꯣ ꯑꯩꯅ ꯇꯥꯎꯗꯤ ꯇꯥꯎꯕꯅꯤ ꯁꯦ ꯌꯦꯡꯁꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯤꯁꯨ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯅꯠꯇ꯭ꯔꯣ ꯁꯦ ꯕꯣꯟꯙꯨ ꯃꯥ ꯕꯣꯟꯙꯨ ꯈꯨꯍꯥꯎꯗꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕ ꯑꯃꯀꯣ ꯉꯥꯍꯩꯁꯦ ꯁꯤ ꯉꯥꯁꯦ ꯉꯧꯕ ꯃꯇꯝꯗ ꯃꯩ ꯀꯟꯅ ꯂꯩꯈꯠꯄꯤꯒꯅꯨ ꯃꯩ ꯀꯟꯅ ꯂꯩꯈꯠꯂꯨꯔꯕ ꯁꯣꯏꯔꯦ ꯄꯣꯛꯈꯥꯏꯗꯅ ꯅꯃꯥꯡꯒ ꯂꯣꯏ ꯄꯣꯛꯅ ꯂꯣꯏꯗꯣꯏꯅꯤ ꯐꯗꯤꯒꯣꯝ ꯃꯅꯝꯒ ꯇꯣꯉꯥꯟ ꯂꯣꯏ ꯊꯣꯛꯏꯍꯦꯕꯨ ꯕꯣꯟꯙꯨ ꯊꯦꯡꯀ꯭ꯌꯨ ꯕꯣꯟꯙꯨꯅ ꯍꯥꯏꯔꯛꯄ ꯍꯤꯟꯖꯥꯡꯁꯦ ꯍꯧꯔꯦ ꯃꯊꯪꯗꯗꯤ ꯉꯥꯇꯣꯏ ꯊꯣꯡꯕ ꯆꯥꯔꯒꯦ ꯍꯥꯎꯋꯦꯕꯣ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯁꯨ ꯇꯥꯎꯔ ꯁꯨꯃꯥꯏꯅ ꯊꯣꯡꯉꯤꯁꯦ ꯌꯨꯝꯗꯒ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯥꯗꯦ ꯃꯄꯥꯟ ꯊꯣꯛꯑ ꯈꯣꯠꯂꯒ ꯏꯃꯥꯟꯅꯕ ꯄꯨꯜꯂꯒ ꯑꯇꯣꯏꯕꯗꯤ ꯃꯌꯥꯝ ꯆꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯤꯗ ꯕꯤꯍꯥꯔꯤ ꯀꯥꯡꯕꯨꯗꯤ ꯌꯥꯝ ꯄꯥꯝꯃꯦ
ꯑꯩꯅ ꯃꯊꯛꯇ ꯂꯣꯏ ꯊꯣꯝꯖꯤꯟꯗꯅ ꯆꯥꯛꯁꯨ ꯂꯧꯐꯝ ꯈꯪꯗ꯭ꯔꯦꯅꯦ. ꯃꯥꯏꯁꯤ ꯈꯥꯏꯌꯦ. ꯑꯩ ꯕꯣꯟꯗꯨꯅ ꯊꯣꯡꯉꯤꯅꯤ. ꯑꯩꯒꯤꯗꯤ ꯁꯥꯊꯤꯅ ꯍꯥꯎꯔꯦ. ꯍꯥꯎꯇꯕ ꯄꯣꯠꯇꯨꯗꯤ ꯍꯥꯎꯇꯦ ꯍꯥꯏꯇꯥꯕꯅꯤꯀꯣ. ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯍꯥꯎꯋꯦ. ꯕꯣꯟꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯆꯥꯏꯁꯦ. ꯑꯗꯣ ꯕꯣꯟꯗꯨ ꯃꯊꯪꯒꯤꯅ ꯀꯔꯤ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯍꯥꯏꯕꯤꯔꯣ. ꯃꯣꯔꯣꯛꯀ ꯂꯧꯗ꯭ꯔꯦꯗ. Kayong tok-tok nom siya. ꯆꯥꯛꯁꯦ ꯑꯝꯇ ꯈꯣꯝꯖꯟꯈꯤꯒꯦ. ꯃꯥꯏ ꯍꯩꯖꯥꯡꯁꯦ ꯑꯗꯨꯝ ꯀꯥꯟ ꯂꯧꯔꯨꯔꯕꯅꯤ. ꯈꯥꯔꯞ ꯇꯧꯋꯤ. ꯃꯦꯊꯤ ꯃꯔꯣꯏ ꯃꯄꯥꯡ ꯀꯥꯒ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯍꯧꯔꯦ. ꯁꯥꯊꯤꯅ ꯍꯧꯔꯦ. ꯀꯣꯕꯤꯁꯦ ꯑꯝꯇ ꯌꯦꯡꯁꯤꯀꯣ. ꯂꯩ ꯁꯥꯠꯄꯤ ꯀꯣꯕꯤ ꯁꯦ. ꯂꯩ ꯁꯥꯠꯄꯤ ꯀꯣꯕꯤ, ꯐꯨꯜ ꯀꯣꯕꯤ. ꯉꯥ ꯃꯔꯨꯗꯨ ꯌꯥꯝ ꯌꯥꯎꯗꯦꯅꯦ. ꯉꯥꯇꯣꯏ ꯁꯤꯅꯅꯦꯕ ꯉꯥꯇꯣꯏ ꯊꯣꯡꯉ ꯆꯥꯅꯩꯁꯦ. ꯔꯧ ꯉꯥꯗꯗꯤ ꯃꯔꯨ ꯌꯥꯝ ꯌꯥꯎꯕꯅꯦ. ꯏꯂꯤꯁꯥꯅꯒ ꯉꯥꯇꯣꯏ ꯊꯣꯡꯉꯗꯤ ꯐꯖꯔꯅꯤ. ꯃꯀꯨ. ꯉꯥꯗꯨꯒꯤ ꯃꯀꯨ. ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ. ꯃꯥꯒꯤ ꯃꯎꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ. ꯃꯥꯏ ꯍꯦꯟꯖꯥꯡꯁꯦ ꯂꯧꯁꯜꯂꯨꯕ ꯐꯔꯛ ꯇꯥꯔꯦ. ꯆꯅꯩ ꯈꯅꯩ ꯑꯣꯏꯔꯦꯕ. ꯃꯥꯏ ꯍꯦꯟꯖꯥꯡ ꯇꯣꯉꯥꯟꯅ. ꯃꯥꯏ ꯍꯦꯟꯖꯥꯡ ꯇꯣꯉꯥꯟꯅ ꯁꯤꯠꯇꯪ ꯆꯥꯔꯁꯨ ꯍꯥꯎꯕꯅꯤ. ꯏꯁꯤꯡꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦꯕ ꯑꯩꯒꯤꯁꯤꯒ. ꯑꯩꯁꯤꯅ ꯅꯥꯟꯅ ꯊꯣꯡꯖꯕ ꯊꯋꯥꯏ ꯌꯥꯎꯅ. ꯔꯤꯀ꯭ꯋꯦꯁꯅꯦꯕ ꯃꯤꯌꯥꯝꯒꯤ.
ꯕꯣꯟꯗꯨꯅ ꯍꯥꯏꯔꯛꯄ ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯍꯥꯎ ꯂꯩꯔꯝꯃꯦ ꯃꯊꯪꯗ ꯉꯥꯇꯣꯏ ꯆꯥꯊꯔꯒ ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯗꯅ ꯃꯄꯨꯡ ꯐꯥꯗꯕ ꯆꯦꯅꯦꯜꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯃꯌꯥꯝꯒꯤ ꯂꯝꯕꯤꯗꯁꯨ ꯑꯩꯁꯨ ꯆꯦꯟꯅꯤꯡꯉꯤ ꯃꯌꯥꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯦꯟꯃꯤꯟꯅꯁꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯔ ꯆꯤꯡꯈꯠꯂꯗꯤ ꯆꯞ ꯃꯥꯟꯅꯅ ꯆꯦꯟꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯅꯀꯣ 뭐야? 뭐? 이제 hậu ꯊꯝꯕꯤꯔꯒ 그러면 마부의 hậu 로예요가 뭉치바 좀 저 ꯑꯅꯧꯕ 이진 나오는 ꯐꯪꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯈꯔ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯂꯝꯕꯤꯗ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨ ꯆꯦꯟꯅꯤꯡꯉꯤ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯃꯇꯦꯛꯁꯤꯒ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯣꯟꯗꯨꯅ ꯍꯥꯏꯔꯛꯄ ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯁꯥꯊꯤꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯁꯥꯊꯤꯅꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯐꯖꯅ ꯍꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ 이신 다 놓으실라게? 땡큐